Ngasi numida wairam phongkhiba panam pause degi maruoiba pau khara khangasaraka miyamda khudo tamjige lau singubagi thabakta pamdaba thodok thoktanaba ngak sembagi akanba thabak lokhalei Manipur Police khulai paiba sing takthoknaba singi mafam sing yaungna combing operation toina chathaba mathau taraklabadi khudakta changsinduna mateng pangnaba flying squad amadi QRT singlingnaba khangankhrei Hauji lau pandha oibana chingkhong chingyada leiba laufam singda lau sobagi thabak chathabada pamdaba thodok thoktanaba security ki akanba thabak sing laukhatle haire Manipur Police na thadorakpa cheol amada chingkhong singa ga tainaba mafam singda leiriba laufam sing laumi singna akhiba leitana amade pamdaba thodok thokhtana lau singubagi thabak sing chathaba ngamnaba security force na ngak sembagi akanba thabak sing laukhatle haire Hauji lau singogi matam oibana pamdaba thodok thoandana lau suba ngamnabagi matangda June 19 da security advisor Kuldip Singana jiar lautuna combined headquarter ga mifam ama pangthoktuna security gi section tharang sing lokhotnabagi matangda kupna khanakhi mifam aduda chief secretary Prasanta Kumar Singa amasung DGP Rajiv Singa yauna security force singi makok tongba officer sing saruya ki Mifam aduda handak Bisnupur district ki Phubalada lau suba ahal ama nang may kapsilaktuna aso apan thoan khiba thodok kupna khanabaga loinana makhata na asigumba pamdaba thodok amu hana thoandanaba security arrangement gi matangda khanaki haire mifam aduna state asigi ching amasung tamgi khudong thiningai mafam singda leiba lofam singda Manipur Police personnel sing deploy tawbaga loinana lau singugi thabak tawriba sing Central Security Force ka loinana ngak sembagi thabak lokhotnaba amade Phubalagi mafam singda atopa Central Security Force sing thamduna ngak sembagi thabak hena kankhatnabasu mifamna warep lokki hauji lau singupigi thabak chathariba asida pamdaba thodok thoktanaba security gi protocol sing implement tawnabagi matangda police headquarter gi mari lenaba SP singda notice issue tawnabasu pautak piki Hena khudong thiningai oi haina khanba mafam singda leiriba farming area singda makok thongba senior police officer sing hakthengna chatuna yengsimbaga loinana khudong thiningai oi haina masa khangdoklaba mafam sing ahemba security ki arrangement sing lokhanaba su security advisor na mari leinaba officer singda paktak piki khulai paiba sing takthoknaba singgi mafam sing amade sing amasung tamga tainaba mafam singda regular oina coming operation chathanaba Daraka oirakpa matamda khudakta changsinduna mateng pangnaba prize squad amade QRT singlingnaba sumifamna khanaki loinana lau suringai matam longmi singa loinana district administration amasung police ka loinana local coordination meeting pangthoknaba su khanganki sensitive oiba mafam natraga khudong thiningai oiba mafam singda leiba laupamda lau suba changdringai mangoinana laumi singna local police natraga security force singda Paupina basu police ki chero asina khangalakli makhatarakpa pauda su agreement makha sangthadana ba home minister da daksingkrei Manipur da oiriba law and order ge crisis asida hakthengna jenariba khulai paiba militant group singa sign tawnariba suspension of operations su agreement makha sangthadana ba union home minister Amisa da daksingkrei Indigenous Peoples Forum Manipur Thadou inpi Manipur Meitei Alliance amasung Foothill Naga Co-ordination Committee na puna khuyek pidina Union Home Minister da ngasi pisingkhiba memorandum aduda Kuki Maintain Group singa umbrella body oiriba Kuki National Organization KNO amasung United People's Front UPF ka kumjali sing aniga subna mangagi August amada Indian Army ka su agreement sign tawnaki Masigi matung kumjali sing aniga subna nipan ge August 19 da formal oina su agreement asina kal ahum gi marakta haibadi India government amasung Manipur government ga sign tawnaki adubu Kuki arm group singa sina sugi ground rule bu kaya rak hana thugaiduna hingsa gi thodok kaya lepna chathaduna lakli haire Manipur da tholibi iranga sida hakthengna su de leiriba group sing Chennai haiba khangbadagi Manipur government na kumjali sing aniga subna kun humdagi master da nakal ahum ge agreement sign tawnabada party ama oibadagi tokhi baga loinana joint monitoring group
JMCꯗ soO agreement asi suspend tौनबा कयारक हन्ना recommendation थाखिबा लेख्रे Manipurgi law and order maintain tौनबा soO agreement sign तौनखिबनी law and order nga pahaibasidi state के subject ni adubu aramba soO agreement asina maram oiduna state asina makhoigi mathakta karigumba thaba amata lokhatpa yadana lehele hainasu Union Home Minister gi pungning jingchili memorandum aduna Manipur lengakna soO agreement makha sangthadanaba recommend toramba leibana agreement asi Manipur lengaki recommend ama yaudravadi review tawbigano soO agreement review tawgi hairabadi Manipur pupura government ama leiraba matamda lengaki recommendation ama laklaba matamda renew tawgadavani karigumba soO agreement renew tawba tarabasu agreement asigi framework amu hanna renew tawduna madubu chapchana ngaknaba khanghangadavani हिंसागी थोंग चथबा खुलाई पाइबा मेटन सिंह फादुना लोगी चैराक पिगदबनी हिंसागी थोंग सिंह चथबदा soO agreement sign तौनरिबा ग्रुप यौरम बतारबसु सुना मखोइबो योखतुना थमलोइदबनी soO agreement asi हिंसागी थौदोक चथदनबा mechanism ama oigadabani हिंसाबो योखपा mechanism ama onthokloidबन हानसु Union Home Minister Amisagi pungning jingchili Amaramdana sugunu ge ayamba lokham sing low pan bha krab sugunu napat ki low parisani ge yankhai romdi low u basang mangamdana lairi hadi Manipur da thokli ba sai ani helakla ba irang sin maram oidna Manipur ki sing amasum tampak ka taina ba mafam sing da lairi ba Meitei gi lokham sing sangduna low u bangam da ba ki awa ba mayukna duna lairu ba matungna tungan lokham kya di low mi sing low u ba gi thabak sa ta hore lokham kya ra security na ngak sin na low su ba gi thabak sa ta hore Sugunu district ki manungsana Serok Sugunu Tangjeng Khorsantanabi haidiba lokham sing asida ju khunja law ubagi thaba asin numit 10 ni rongi mamangdagi mai pakna sataba haurehri khunja sing law ubagi thabak sataba si mai pakna bagi tamuk Sugunu kendra gi MLA ki ranji ki mekedi gi lokhapiya thabuk tharong ke asu lokhali MLA ki ranji na lawning thina panwa ngamna ba lokhol gi tharang sing asu praja section kaya tagi thaknarali amarom sugunu napat ka taina ba Kuki singa nakna leiba Meitei singi law pari sani ga yankhai rom de haujik paw lawmi singna sangsin na law ubangam dar lairi hariba Meitei gi lawpham as Kuki singa law ubagi thabak mai pakna satha khreari hariba sugunu napat ki mafam as Kuki amas Meitei singa lona leiba lawpham oibana mafam as da Meitei lawmi singna amarom dana PM ki Manipur khongchat asumba oirabadi Anauba Asama Purapu Helasi Zomi Council July Thada India ki Prime Minister Narendra Modi Manipur Laktung Chusampur Yaurakani Hariba Pawsin Asuma Oirabadi Maki Council Manipur Anauba Asama Purapu Helasi Hani Zomi Council Punturakli Ngasi Zomi Council Thadurapa Siolamada Prime Minister Lakani Hariba Pawsita Nungai Harauba Kapning Bapunamagi Yanakri Say ani hena ngai duna lakpodo mang phauna baga manaragani maki khongset asi official oina lanjelakpa laitrabasu thajabadi asum hengalakli karigum PM na lakpi be thoklabadi aikhoi ki lamda makpu thawai hakchang yauna taram okani maramdi maki khongset asida matam sangna awa meuna dun lajiba miyam gi asa thauna ama pibagum thokli haukiba sahi singna minister gi level amadi politics ki khut yaudana warisana khre adubu awang mathaki official singa adubu ngasi phaw political web warishin